tamjari ping tabril sungu taram okchari masigi maroi bapauda Manipur ki sangnaraba ain gi lamda masigi miyam gi thabak toramba retired session judge C Upendra masi ayuk laikhidre Manipur University ki EMMRC na puthopa program sing ISTV network ta sandoktuna miyam da yangan gadawri amadi Tara Suba Strat League ki Mari Suba round da SSU singzamai mai pakre Mapong pau pisari Manipur ki saknaraba ain gi lamda masigi miyam gi tongan bathabak thorum kaya pangthok lamba retired session judge C Upendra ngasi ayu pung manga ga minute kunthrarom chapa matamda sagolban moirang lairakta leiba masagi mayumda lekhidre Laibak tiba thodo amada mak ngasi ayu ising chingnanaba tulu pangkhatpada maina chingbadagi lekhidabani mak masagi chahi Manipur taruk sukre mak ki loinabi machanupa ama amadi machanupi ani lehauri lekhidraba saknaraba retired session judge C Upendra na hinglingai matamda ain gi lamda Manipur gi miyam gi kanaba thabak kaya paikhalamada natana social activist ama oina matam gi thokpa leba ke thodo wathok kaya da saruk yaduna miyam da kanaba wakhal losing kaya piramba misakni Inglisani subna marigi July gi tang tara amasung taramathoi gi lonaba hingda Assam Rifles kanguna Bamon Kampuda leba Thangza Monorama bu mayumdagi farga hatkibagi matangda C Upendra Commission semduna thigatkibani mak laikhidre tabada lamdamasi luchingbi amadi ain gi lamda thabak toriba sangnaraba miyoi kaya yauna civil society organization singi luchingba singna laikhidrabagi yumda chatuna awaba phungtoknakre Manipur ki itihas ta ahanba oina Manipur University ki Educational Multimedia Research Center EMMRC na puthopa program sing ISTV network ta sandoknaba Memorandum of Understanding ama sei tawnakre EMMRC Manipur University ki maikaidagi Director Dr. M. Prem Chan amadi ISTV network ki maikaidagi President Khamba Salamna Memorandum of Understanding adu Manipur University ki Vice Chancellor Professor HNK Sarma gi mamangda sei tawnaki EMMRC na ngasi fawbada mahi masing tambaga mari leinaba documentary amadi film oina program lising amagi mathakta puthokre makhoi sing adugi manungda YU of Jothe Moibung Khongba Miller of Haipi Imphal Battle Marginal of Women amadi Kuki Women na chungba award phangaklaba film kaya network asigi khuthangda miyamda yenghanba phangangadauri Manipur University ki A Block A Conference Hall da Memorandum of Understanding sahi tawnabaga mari leinana Director Dr. M. Prem Chana Hana AVRC Koramba Center asi tharaga India Pumbada Center Kulumdoi Leire Awang Nopoki oina Manipur University da Leiriba Center asi ahanbani Center asina puthopa program sing asigi manungda talk show career guidance Teachers Education Classroom Based Program Interview amadi issue based discussion na chungba program kaya yauri masina mahiri singda natana oja sing amadi micham miyam dasu mahima singil lamda kanaba fangalagani phongdokhi Haibasing akoina pamiba akogi aspirations akogi local sing oja sing or near and dear ones masida akoina honazari base masin mokhodi jawung namani hanaga manadara mawongda adugi facility ama leirani aduga asida natana akogi aina hajigi beduni hojik leiriba academic problems sing initiatives sing development sing kaya su akogi satra sing oja sing amadi Saruk Yakiba Manipur University ki Vice Chancellor HNK Sarmana Kasin Koya da leriba micham sing da fawba kanaba piga doriba program sing asi sandopagi hak masidagi ISTV network amadi atai sing da phanganbang amlagani masi education based program oibida natana miyambu ningthina gyan tahanbang amba program kaya asina lapnana leramba miyambu hena gyan tahanbang amlagani haike ngasi MOU sahi tawnakhiba aduda DDK Imphal amadi Lanai Cable Network amasu yauke ISTV ki President Khamba Salamna lamdamasigi kachin koya sinba thungna leriba miyambu wakhal loksing piba haibasi network asigi manglan amani mamangdasu network asina AVRC gi program kaya sandoktuna miyamda hena wakhal loksing pi na bathabak paikakre nauna sandokadoriba program sing asina mahairoi amadi oja singda natana micham dasu education gi mangal pibada mateng oigani haike sumai EMMRC gumba ISTV mangal su manipura job education ahaba kerana ahaba program sing ni sing kerana wakalap sing kami angkan sanjata ahaba oi bunga masih sumba
MRC का अतुला अलोबा MU साइन तौनगी पंजाब खंगसी ISTV तला खबरना Irabot Celebration Committee Kumbi Local Council na sinduna Jamgatana Pansuba Irabot ki Mapokumon Thorom Kumbi Terakap Meite Sanglan Ibudong Sandong Kongbu Mga Harau Bung Complex da Pangthokre Kumbi Makhalekai dagi Lamyan ba Irabot ki Mitam Puduna Miam na Khongchet ama Thorom Pangthopam Phaubalaki Thorom aduda CPI Manipur State ki Secretary Comrade Dr. M Nara Irabot Celebration Committee Manipur ki Chairman Comrade N Mangi Kumbi Municipal Council ki Chairperson M Dineshwar yauna tongan ba Pradhan amadi Miyoi Kyan Sarya ke Manipur ki Governor Said Ahmad na lekidabda minute ani tumina leptuna awaba phongdoki Jagoi isai kaya galoina na pangthokiba Thorom aduda Comrade Dr. M Nara na haikibada Luchingba Irabot na pamjaramba manaba khunai minamibu otaba Manipur gingam khainga tuna thamgadabani lomi sinmi kaya ge hanbal leitana thengna kiba thauna lingjerbu thagat paphongdoki Comrade N Mangina isa gi jati kanglupe wakalon thadokuna nungsi chanana laiminaraba matamda chawkhotpa Manipur ama ohenba ngamgani leibak asida thokriba irang asi sarkar asina atuba matamda waroishin puraktuna santi leina laiminana bohana view Irabot na pamjaramba apunba na panggal ni haiba wafam kaya phongdoki Aikoi lamdam asina Manipur ya unna sakam kanma janane tan sagat charama kanma Manipur se dola doni khaitana aikoi pura mana kanna bahai se asina maru ba wafam amadi dola doni natana hairi ba kuli pradana wali basima se iya puna panu ba khalluda dola doni yuwanatana lawi puna ma shimi puna ma doro mara dena par thawde lediwa hino muslim puna abado ya kullaga Manipur kalasi kumi kena kalasi ayo wafam se thawdaga puna matari shara bila nijali Lamyan ba Irabot na manglamba wakalon amata ngasigi mirol na thabak oina pangthokpa ngamdre haina social activist Ningthauza Lancha na phongdokre ngasi Dalit Sahitya Academy Manipur na sinduna kuki inda pangthokpa Lamyan ba Hizam Irabot amadi Bharat Ratna Babu Saheb Dr. Bhimrao Ambedkar ge ningsing thoromda mahana wafam asi phongdokhibani thoromaduda hana minister oiramba Hemanta Padmasri Awardee Dr. S Bimola Kumari amadi W Gozen loinana Amjugi President W Siamjai amadi Academy National Secretary Y Mohendra Kumar Susarya ke resource person oina sarya hiba Ningthauza Lanchana mi oina poklaba sing manaba khunai amada punna hingminagadabani haiba asi Irabot amadi Dr. Bhimrao Ambedkar ge wakaloni miyoibagi marakta mangi sengi natraga atonba jati haibana chingbagi mayokta miyamgi ihau sagalami lamyan ba Irabot na chingtam amadi amang aseng khaibagi mayokta leiduna ekhoi amatani haiba wakalon sagalami miyeng shanba luchingba asina khalamba wakalon sing asigi mirol na thabakta onthokpa mathautai phongdoki singa bi phongda chairman bi phongda mahakna oigani na la puduna ningthau sagai ga mutnarakta mahakna sama ningthau gi macam pi ningthau gi mayam gi macam da ningthau gi family jawi bani aduna macam pi jawi bani aduna taibumo ga thol phanga ga le ni masama se numitu da pe na ta ga da ningthau na khaw da kaushal kanda angat pa phangba details de hajaro angat pa phangni ka pi ga ningthau gi ka mas Jamaga Taramapan Suba Lamjan by Hizam Irabot Day Celebration Gamari Lenana NYS CO Naure Makhalekai Amadi Mera Paibi Singa Kusam Naduna Numid Humni Jupna Lamtu Semagi Tabak Pangthokre Amaromda Nambolta Leba Naurem Awang Rising Club na Sinduna Lamyan by Irabot Nising Tarom Gamari Lenana Lamdam Adomda Lamtu Semagi Tabak Chatakre Hairi Pawi Maratan Atimba Break Amata Break Metanga Taramukchari Manipur ki Governor Oramba Dr. Syed Ahmad na Kangogdana Lekidabada Manipur State Kala Academy ki Officer Amadi Atay Staff Sina Ngarang Minute Ani Tumina Leptuna Awaba Phongdokre Mak Achumachapa Academician Ama Oibada Natana Indian Culture Amadi Literature da Maming Leraba Misak Amani Haina Singthake Amaromda Mtuk Amadi MGO ki Joint Administrative Council Nasu Manipur ki Governor Oramba Syed Ahmad na Lekidabada Awaba Phongdokre Session Just Oramba Si Upendra na Lekidabda Ipak Manipur na waba Phongdorli Mahana Hingngai Matamda Ingnisani Sumna Amada Thokiba Ngamkai Kananaba Ihoda Lekidaba Sing Amadi Aso Opan Nangkiba Singidabag Semkiba Upendra Commission da Miyamgidamakta Thaudang Chawna Loki Loinana Manipur da ILPS Jananaba Friends na Semkiba Expert Committee ki Constitutional Expert Ama Oina Chawna Thaudang Loramba Misangni Haidi
Swachh Bharat Mission ki makada ngasidagi Imphal West ki oina National Sanitation Campaign haukre District Water and Sanitation Committee Imphal West amadi Imphal West Public Health Engineering Division Manipur na sinduna chatagadoriba campaign ase Imphal West ki DC Geoffrey na hodoke DC Office Complex tagi khongchadama namthake khongchad asida official sing NGO amadi PHED ki official kya susaruya ki DC Geoffrey na yumthong khudingda lu nana leinabagi pandamda campaign asi hodopani phongdoki अभियान से स्कीम जी की पांडम दी कसाई कोई की युद्धों कुडिंग खुंगंग कुडिंग लू नान थंबा कोई की सैनिटेशन का मई लेने बा प्रमोशन सिंग अवेयरनेस कुडिंग का लेने बा सो दैट कसाई कोई की नान जगह दी मसी की लाइना दी ना कसाई की हेल्थ का मिले भी केसेस मयाम ले बनी ना मधु निपुण कुडिंग मखंग भी बता रहा कदी कसाई की मखंग की हिंगना बकी मोंग जो है नहीं कोई में लाकर आए बा मधु मोशिक कम लगा औकिबा प्रोग्राम में PHED की Executive Engineer Brojendrona Bharat Pumba Taru Tananba Mafam Ama Ohenana by Inglisani Taramapan Pawada campaign asi Chathagadabani campaign asi Haksham Katanatana Wakasu Nalanduna Tambagi Kungtang Amani Haiki. कोई स्वच्छ भारत मिशन है ना कोई ऑनरेबल प्राइम मिनिस्टर ना नामक से देखो कि बनी मसी 2019 की अक्टूबर आई महात्मा गांधी कोई फादर ऑफ द नेशन की साम यांकई सुबह बर्थ एनिवर्सरी अदु भावबा सतनी अदु मनुंग से इंडिया की मफम खुदिंदा मणिपुर की मफम खुदिंग में यामना लूबा नानबा अना ये यावदबदु मफम अम ओइनबा अदु मपांदम द सिलखिबा पोनी Swachh Bharat Mission Nationwide Sanitation Campaign ki makada District Water and Sanitation Committee Bisnupur District amasung Swachh Bharat Mission Coordinating Committee Bisnupur ani na punna sinduna tha asiki kumanga dagi chatharaliba campaign gi sarugama oina miyam gi khongchet ama Bisnupur da chakre khongchet asi mayangamba Community Hall dagi District Water and Sanitation Committee gi chairman su oidiba DC Bobby Wakomna namthake District Administration ki head sing local body ki mihul sing amadi mahirai sina khongchet asida saruya ke yumthong khuding manam chendaba sanitary latrine sarasi lamangda khong hangumsi zaram thalam daida khutsa sengna hamdokshi haiba paujel khongchet asina pukhi Kiamba sanglen da thunglaba matung mafam aduda miyamgi mifamamsu pangthoki Tharomaduda Bisnupur Municipal Council ki chairperson L Lolindro Bisnupur Jilla Parishad ki upadhyakshya A Brojen District Water and Sanitation Committee Bisnupur ki member secretary Okram Maino video Moirang CD block ke Jadumani Susarya ke DC Bobby Welcome na Prime Minister Narendra Modi na haudokiba mission asi mapung fana na bahonabada mipung khudimak ke achogo thodang lei leibak ama lu na na thamba haiba asida ai gi thabak khakta nanba sengbana oide miam hopna lamdam amadi lekai adubu nanhalba changi phungdokhi Handak Assembly na pass tokiba bill ahum gi mayokta ex serviceman amasung laikhidraba ex serviceman singi loinabi singna Churachampur da khongchat amasakre Tuibong Peace Ground dagi haukiba khongchat asina KKL Complex fawba chatke tungda Peace Ground da amuk punduna miyam gi mifam amasu pangthoke JSC Churachampur gi convener gi khuthangda memorandum amasu India gi Prime Minister amade Union Minister singda yohanana ba kusinake Humfurak Shuba Wildlife Week Tharunga Mari Lenana Mahirai Singi Layakpa Article Iva Masung Photography Contest Ma Kangpopi Community Hall Pangthokre Divisional Forest Officer Northern Forest Division Kangpopi Nasin Kiba Tharom Asida ADC Sada Hills DK Thangboy Retired MFS L Birahari Amasung Case Birasusar Yake Kangpopi ki tongan Basku Singi Mahirai Cha Maromna Changdamna Basida Saruk Yake Tasiki kumangagi numida wairam pung mangaga minute kontra rom chapa matamda Jiribam Supermarket manakta pikli benupi macha ama hundok lamadagi Child Welfare Committee District Child Care Unit Imphal East amasung Specialized Adoption Agency ki kangbo amana Jiribam da chatuna Special Juvenile Police Unit Jiribam ki team amagaloina na ngarang Imphal da purakre angang adu rims da layang laba matung District Child Welfare Committee da sinakre haidi komalam pakto leba Child Welfare Committee ki office da pangtopa pawgi mipam amada Committee asigi Chairman K. Pradeep Kumar na Jiribam asi Imphal East ki manung channel lerebasu chathok chashinda kudong chadaba mafam oibana tonganba Child Care Unit ama hangdok piba mathau tai khudakta Child Care Unit natraga Specialized Adoption Agency singdagi angang ama layang na pukhatpada hospital singda leiramba doctor singna police tagi ayaba yawdrabadi layangba ngamdabadawna tawriba si tawiganu Hauziti Anna Su Kudakta Pukalapa Angama Laying Nabagi Ayaba Lerabani Haiki Child Protection Officer Imphal East Susma Elangbamna
unit asina asigumba mama mapa masak khangdana hundok piramlaba angangsing asibu masa mau fana imung amada mama mapa singna yengsiliba adugumna yokani unit asina hena mapung fana thabak tawbada police ki mateng yamna changi haike specialized adoption agency gi manager coordinator Thingam Roshana ngasi khunai asida mama mapa oiba kayana machabu mimana dre haiduna hundok lambagi mahutta agency asida laktuna tanna biraga sinabiu daita lojage haike Pagi parents na angang adoption to busu lakpiu aduga karigumba any problem madigi angang singje even to wimuta langthopi wimuta orphan or su ama any case amada angang jiu pungam ta gari surrender to buya hawi kanu suma thamjage adu surrender to biraga angang je koi sumbagi kanu mam sinda koina magi born and brought to phajana koi caring to jarmaduna pagi parents da matik chawa parents tijara koi adoption pizabagi dum khadung chaw dum koi thamjari Biramongol College ho mungi student union ga government ka yana kiba wafam thabak to onthorok tabadagi ngasi college asibu yengsinba lakpa education EU gi official sing mahiri sing na fazinduna thamlure union gi general secretary Laisram Dhaneshwari na college asigi governing body amasung principal leitabagi matangda education minister gi office ta high education commissioner amasung director ga wari sanaduna ngasi fawgi manungda DDO gi power leiba khwaidagi ahal oiraba oja amabu principal in charge habraba order thongnaba yana kibani college asida official singna numit khudingi yengshinba amasung ngasi fawgi manungda principal in charge hapa yana kibani yana kiba wafam adugi matungina September 13 dagi official ani numit khudingi lakpa hokibani ngasi lakhibo additional director T Ojit amasung OSD N Ranakumar na order thopangamji harapadagi makoi handana baget lonsin kibani hayeng soidana thokani haina yana badagi official ani du thadoki hairi senior most amada kugi Brungo College asigi overlook tongana ba principal in charge na purna bagi damakta asiguma yana baji tarik kun ga mapanda soidan order thokani na akoi thajaba pirakhi aduna ngasi tarik ku mapan numit asida koi order si thokani haidana koi asayam sanga koi chhatra puna mang koi kharona ngai don lakpani chhatra mate oja puna mang koi kharona ngai don lakhi aduma pu ngasi numit asida koi gi director gi koi gi mentor ani joint director amadi makai additional director makai ani na ngasi numit si 29 ji oba wari chhana ji haidana koi bu koksale bakta office ta do koksen birga wari ngasi numit asi order thokada thoidra na hangma matam na koi सरकार की प्रोसेस ने उधर कोई थोपंगा मोय हाइबिरेबा एजुकेशन मिनिस्टर मसामंगना कोई उधर थोनी ना कोई हाइबिरागा सुमाने उधर थोई हाइबजिदी कोई मसा जो मतिक चारे Meitei International Civic Action Network over organization ama semle hari organization asigi chairman oina ngairamam jadumani vice chairman sapam iboyaima chief coordinator Suresh Konsam yauna thaupuna ba mioi taruk sukhale hari network asigi chief coordinator Suresh Konsam na thadrok cherol asina lubasigi thamliba maroiba pandamdi furup asigi lejoriba saktam ngaktuna thamba sinfam sentok amadi horofam gi khenaba thaduktuna furup asida leminariba khuduk mangna amana amabu thauganna ba amadi ikai khumnaduna nungsi chanana minana bahonaba lamdam asigi pothok putholiba entrepreneur singbu yokhatpa amadi lamdam asigi selmilon phagat hananaba honamina benak chingba kaya asigi pandam makada linkapani hairi marakthana temba break amamo Society for Health and Education asinduna ngasi khundrapa makhalekai community hall da tarukshiba malemgi heart numit thorom pangthokre thorom asida rims ki heart surgeon Dr. Ketrimayum Kala khundrapam gram panchayat ki pradhan S Tombi Little Rose School Sagolmangi headmaster KS Rajendra Susruya ki Dr. Kala na jahi amada heart naba mioi million 13.3 malemgi oina siduna mi khwaidagi hena siba leina ama oidi leina asigi chada Marifudi India gumba chakhotpa wali baleba ki mioi singni jiru biri thakpa blood pressure wangba ising pukchat naba charoi daba chinjak chaba matam ga chuna daba famjinduna leiba wakhal langtak nabana chingbana thamoi gi anaba oheli masidagi miyamna cheksinba mathau tai haiki Kadamaya Ilushing Amadi, Pari Imum Kanbalu, Ngaikong, Amasung Ngaikong Sifaiga Kusanaduna, Nisana, Kunai the Pibe Jatang, Amasung Masibu, Tingbada, Miyangi, Todang, Haba, Kanan, Mifamama, Ta, Siki Kuntareta, Bisnupur District, Gandhi, Kaitelda, Pangtokre, Toromasida Kadagi, Secretary General Dipanjit in Tozam, Pari Imum Kanbaluki, President Maisam Sorojini, Kada Bisnupur District Committee President Tokchom Obi Manglembi,
Ngaikong Gram Panchayat ki Pradhan Konthozam Ongbi Chau Susar Yaki Resource Person Singna Mayai Kaba Chinjang na Kunai da Piriba Fatabasingi Matangda Wangangki Manipur Government na License Piraga EU Sungan ba Yaroi Haina Mifamasida Fundunaki Break Matangda Mukana Taramokchari Manipur ki Governor Oramba Dr. Said Ahmad na Manung Matam Chada na Lekidabda Manipur Electricity Employees Union na Awaba Fundoroli Hairok Turel Kongnung Dagi Nungchak Pekthok Pathingde Haina City Club Hairok na Thadrok Cherol Amana Khangalali Cherol Asina Makata Raduna Hairok Turel gi Machinda Taba Lekai Ahungi Club YGC DMYC Amadi City Club Hairok Yauna Atay Mari Lenaba Hairok ki Club Singna Tungi Miro gi Damak Amadi Akoy Bagi Fibam Kanana Bagi Damak Hairok Turel Kongnung Dagi Nungchak Pekthok Pathingbani Haina Khangalali Irabot ning sing thabungga mari lenena chakol khongthang lub chunga makhana sinduna lubasina konba mafam singda lamtu sembagi thabak pangthokre irabot ning sing thabungga mari lenena lekai asigi yumthong khudingda sarkarna lepa mamal cheng kg da lupa tara tara da phangana ba lubasina thabak chathragani haidi Lamyan ba hizam irabot ki cham ga tara mapan suba mapo kumo numika mari lenena Moral Reformation Club Lamboi Khulna hokiba September kumanga dagi chatharakiba lamtu semgi thoram ngasi loisinkre club ki secretary W Inawna club asina chahi khudingi lamyan ba sibu ningsing duna lamtu sengba angang singi thoram pangthoktuna lai hayeng mahaki mapok numiki thoram mapung fana pangthokani haiki Prime Minister Employment Generation Program PMEGP beneficiaries inge entrepreneurship program ama haukiba September gi tang kumathoi dagi chatharak padu ngasi lamfelda deba ICM Imphal da loisin bagi thorom pangthokre Khadi and Village Industries Commission Mumbai amadi ICM Imphal na punna sinduna chatharak training program loisin bagi thorom aduda ICM gi director in charge K Joy Chandra chairman L Tol Pisak amadi Khadi and Village Industry Manipur gi CEO L Biren Susarya ki thorom gi sarugama oina training singda certificate Yantoki K Joy Chandra na Fundoki Bada Tabak Amat Tawbada Mai Pake Harabadi Wakal Fazana Kanba Matautai Financial Management Amadi Marketing System Kandrabadi Project Ama Paikapada Kanafam Nairoi Haiki El Biren Haiki Bada Bharat Sarkana Inglisani Kun Fawbada Skill Ledaba Naha Crore Yankaida Entrepreneur Development Training Program Sing Pinaba Pandam Thamli ICM ki Chairman L Tol Pisagna Karigumba Trade amagi damak beneficiary singda thada kiba senfam sing adu matau karamna sizinagani amadi karamna manage tawgani haibasi khwaidagi aruba amani thabak ama hodringai da expert singa tanaba mathau tai haike ekona prashasana management ekoi security kama software deke develop tawdeke ekoi product tawdeke haibasi singba madu ko senna bidam tenesi akon desi bodas ekoi singa ekoi tabusa tasin tawdeke terung tawdeke Mau taba kang di kaming ba kalang ba beneficiary sing baratari nong aku yang diraga ekor bodas dia kang di namagai adalah oboda tak operasi oboda ekor kang di dia bagi kita makte ekor kong lawan hang MSU Mayang Imphal Branch Nauna Reform Taukibaga Loinana Taupuna Bamioi Taramatoi Khankre MD Jakirabu President Dev Kesor Sanglakpambu General Secretary Oina Khankre Hairi Hauzik Sanabagi Pau Masigi Sanabagi Pau da Tarasuba Stel Leaking as Sanakiva Matsta SSU Singzamaina Manipur Police Sports Club Maitiba Pikre Mamang Chehigi winner Neroka FC Amadi State League Ta Ahan Boina Saru Yariba Young Physics Union Lalambung Dro Chakre Kumukcham Ingocha Singa Memorial Trust na sponsor Taroga All Manipur Football Association Sinduna Infalgi Mapalkang Zebungda Manipur gi masak naraba tim tara nithone Saru Yaduna Chathariba Tarasuba Manipur State League ngasi Sanakiba Ahanba Matsta SSU Singzamaina Manipur Police Sports Club Goal ahum amada maiti babiki SSU Singzamagi Mai Papagi Goal ahum adu MD Sahidur Rahman DS Roshan amadi MD Riaz Khan na match ki taratare shuba kuntaruk shuba amadi kuntramathoi shuba minute chanki Manipur Police Sports Club ki amatangaraba goal adu goal maina match ki marifunipan suba minute chanki Anisuba match ki sanakibada mamang chahigi winner Neroka FC amadi State League ta ahanbo ina saru yariba Young Physics Union Lalambung goal amata chanadana draw chakre match sida Neroka FC gi Sanaroi Sheikh Farid
Imran Khan Y Randhan amadi Emeka Christian da referee na unsporting behavior gi damak yellow card piduna warning tauke hayang ahan ba match da USA Khurai amadi Trukpu Nambol ga sanagani ani suba match da football club Jalen Sarahils amadi Nako Nambol Mapal ga sanagani Imphal West District Football Association asinduna Malom Makhatera Kalampakta Team Tarung na saruya duna chathariba mga suba Kangjam Karanjit Singha Memorial 2nd Division Football League ngasi sanakiba ahanba match da YAC Yai School amadi SCK Kotompopi goal amata chanadana draw chakre ani suba match ki sanakibada TDC Mayang Langjing na MTSU Malombu goal ani sinoda maitiba PK TDC Mayang Langjing ki goal ani adu K Kuber amadi T Langambana Chanke YOSC Kuraina Pointera Tarufangduna Maharaj Kumar Ghanendra Jet Memorial Super Division Football League Mangjil Thakre Imphal Football Association asinduna SWC Ground Komanda Tim Tara Nasru Yaduna Chathariba League asigi ngasi sanakiba ahanba match da YOSC Kuraina 11 Star Sporting Union akampapu goal amada maitiba PK YOSC Kuraigi goal singadu Mayo Singh Warchui Pe Kasung amadi LC Silunina Chanke 11 Star ge amatangarba goal adu N Ramesh na Chanke match asida YOSC Khuraige Yangmi Ruva amadi 11 Star ge A Rojio filmanung da kana generakpadagi referee na red card piduna field dagi mapan thoanke anisba match ki sanakibada SAK Yumnam Khunongna KIYC Ketri Iril Mapalbu goal ani amada maitiba pikre SAK Yumnam Khunogi goal ani adu M Manglemba amadi H Teleibana Chanke Ketri Idil Mapalgi amatangaraba goal adu Litainin Lepeng na Chanke hayang ahanba match da PYA Kairang amadi ABA Ketrigawa sanagani anisuba match da Nipso Kaibi amadi Upa Kyangwaiga sanagani Delhi ki Ambedkar Stadium da chathariba Yankai Taruk Shuba Subroto International Tournament ki chahi taratare makhagi nupi machagi ngasi sanakiba aroba match da Manipur Haryana gi makhuta penalty da goal manga ahumda maichikre October ki tang anida ki mari fauba Orissa ge Rourkela da pangthokadriba manga suba Federation Cup Sepak Takraw Championship da Manipur gi mahut sinduna saru yagadaba nupi sanaroi manga yauna team official sing asi Imphal thadokre amaromda Manipur Sepak Takraw ad hoc committee na sinduna October tang 13 amadi 12 da Sai NRC Tagyel gi Indo Hall da ayupung nipan tabada chahi 18 makhagi nupa macha amadi nupi macha gi trial selection pangtholagani masidagi khallaba sanaroi singna Orissa ge Bhubaneswar da chahi asigi December 3 dagi 3 fauba pangthokadriba 18 suba Junior National Sepak Takraw Championship da saruyagani hairi District Football Association Bisnupur na sinduna Bisnupur Mini Stadium da chathariba 2nd H Pisak Memorial First Division Football League ngasi sanakiba match da Kresha Bisnupur amadi Neya Ningthokong goal ani chanaduna draw chakre mapan suba N Balananda Memorial 2nd Division Football League ngasi sanagadaba match da SNN FC Parengba laktabadagi MP 2YA Moirangna walkover Lokre SNNFC Parengbagi Team Organizing Committee da Khangandana Laktabagi Damak Lupalising Amagi Fine Galoinana Chathariba League Asidagi Tanthokre Mangasuba Di Mazavi Kawi Memorial Super Division gi ngasi sanakiba Matchda YSWA Launa GMC Fubalabu goal ahum amada maitiba pikre 3rd Division Football League Tournament ki SESU Kakchina winner oikre District Sports Association Kakching na sinduna association asigi playground da team ahum na saru yaduna chatharakiba 3rd Division Football League Tournament ngasi loisin kre loisin bagi tharamda All Manipur Football Association ge treasurer L Dinamani District Sports Association Kakching ge president Y Mangoljau Sawaijam Enterprises Kakching ge proprietor SS Samuna Thoromapu Singh oike Chatharakiba tournament asigi ngasi aroba numiki sanakiba match da SESU Kakching na TYPA Sorabu goal ahum amada maitiba piduna tournament asigi winner oikibani Imphal District Football Association asinduna Aba Ground Ketrigaw da team 13 na saru yaduna chathariba Moirangtham Ibobi Memorial First Division Football League ngasi sanakiba ahanba match da Nisu Khurai amadi SSC sector goal ani chanaduna draw chakre anisuba match ki sanakibada SSC Porompat amadi Neroka FC goal amamam chanaduna draw chakre
Manipur Kang Association ki miyeng makada ibudok moirang pokpa Kang Development Association asinduna kakwa lefrapam lekai ibudok moirang pokpa sanglenda Kang kut tara humdoina saru yaduna chathariba humfu suba Sir Churachan Singh KCSICB League Cup Knockout Open Kang Tournament ki ngasi sanakibada PCC mayai koibi Kangkuna Singjamai Kangkutpu panjal tara taret taramathoi kaptuna maithiba pikre hayeng klasa kaino amadi IWKK uchuaga sanagani October ki tang mari dagi mapan fauba Padel Sports Complex Mandi Himachal Pradesh ta pangtoka doriba taramari shuba Junior Boys and Girls National Wushu Championship ta saru yanaba Manipur dagi Taulu team amadi Sansau team gi coach ani manager ani amadi sanaroi kunmari ngasi imphal thadokre All India Football Federation ki miyeng makada October manga dagi kun fauba Goa da pangthoka doriba Junior Women's National Football Championship ki Manipur team ki manager K Biren gi mahuta L Dinamanina oiragani hairi Imphal District Football Association ki miyeng makada October kumanga dagi Ngangkham Boboi Memorial 2nd Division Football League pangtholagani tournament asida saru yagadaba team singi entry form pisinbagi aroiba numit October 15 manager meeting na October tang kun gi ayupung 13 tabada association ki office ta pangthokani hairi November ki tang 13 amadi 13 New Delhi ki Talkatora Indoor Stadium da pangthoka doriba Konipal Suba Sub Junior Junior amadi Senior National Jit Kundo Championship ta saru yana bagi Manipur team khan bagi trial selection October tang anigi ayupung taruka minute kuntra chapamatamda Yaripok Vishnu Naha Community Hall da pangtholagani saru yaningba District Units Association amadi institution singna Jit Kundo Association of Manipur dagi akupa marol khanglaba yagani hairi ngasi nomugi ba ingasai pau pizari ICAR lamfe patagi phangba pawi matung ina ngasi khwaidagi saba si degree Celsius kunthama thoini khwaidagi ingbana degree Celsius kumathoi dasmik mapani nungsita yawi simal gi chang ayukta chada marfudra mari nuthildana chada humfuga humdoini nungchuki chang millimeter sunyani besla kudamroi ba pamukana pizari Manipur ki sangnaraba ain gi lamda lamdamasi gi miyam gi thabak toramba retired session judge C Upendra ngasi ayuk laikidre Manipur University ki EMMRC na puthokpa program sing ISTV network ta sandoktuna miyamda yanghangadawri amadi tara suba state league ki mari suba round da SSU singjamai mai pakre asigi ISTV ne pijaba paw mata se sinjari miyam ta video singba bukana krumjari